Surah Al-Baqarah की आयत नंबर 268 सनी हुमफुनिपान तकरीन सीधे उधर से अऊज़ु बिल्लाहि मिनश शैतानिर रजीम बिस्मिल्लाहिर रहमानिर रहीम रब्बि इश्रह ली सदरी व यस्सिर ली अमरी वहलुल उक़दतम मिन लिसानी यफ़क़हू क़ौली रब्बि ज़िदनी इल्मा रब्बि ज़िदनी इल्मा रब्बि ज़िदनी इल्मा सुब्हानका ला इल्म लना इल्ला मा अल्लमतना इन्नका अंतल अलीमुल हकीम الشيطان يعدكم الفقر ويأمركم بالفحشاء والله يعدكم مغفرة منه وفضلا والله واسع عليم singanangi mamang dai ke aya tunga mari laina na makha tar ime thaja ba sing da pithok na ba hai khre na afa ba pot phatta ba pot di mingon da lai da mak ta pi ga non hai khidna ai di nang na sana pho lo roi da ba namit tum jila lawba natana lawro da por adum badi piga non hai khredana adu makhani sidar ise shaitan na ki halli na khoida laira tan gani haina aduga na khoida insalli kai khangda ba thabak sing tauna ba adubu allah di wada tawri na khoida naral kokpina ba magi maikai dagi amadi thaujal allah di pum namakpu शैतान अल्लाह खान बनावा अदु दिने थौजी ले हासी दो मा दि अदु तलते वा पत्तम सबो होइसी दु थौजी ले मेबो नफ्स अमारा ने तवरत तब से मासी थौजी ले मेबो मा दि शैतान दि वखन लाए वे शैतान नि तलते लाको वखन ने बा अदु खल नो वा लाए ने फरक तो दिकु अल्लाह दे पुम मम को पुम को हे क्वेश्चन बनी खंग बनी देखो इन तौरी पुम बदलो इन अल्लाह ने खंग है हाय लांग नो किला तुम्ही ले अल्लाह ना पीबी ज्ञान लौसिंग माना पीबी के निंग बदा दुगा कना गुंबदा ज्ञान लौसिंग पीबी खरबदी सोयदना मंगोंदा पीबी खरबनी अफबा याम न मरंग काइना सिद हाय से मतता पल्ली को वासिंग से सी वासिंग खान तक मिदी लौसिंग ले नहीं अदु बेदी अल्लाह ने लौसिंग पी दने अदुगे लौसिंग दु खान ता ngam dana लौसिंग पी बनी दी मयाम फंगा बमी ने अदु खाली अल्लाह के तरफ तो ने मयाम फंगा बमी ओए सिखन थंगम मी अदुबो आखम अदु रे को आखम से अदु तुम चले बा हिकमत इज साइंस की वासी लौसिंग में भी लौसिंग की वा करी सी ओरे सी कहीं ओरे मसी कहीं दोरे मसी हिकमत से साइंस को नहीं था सी साइंस की इल्म से ठीक रहा अल्लाह कना गुम नियमता अदो बोधी मादु मीदो वक़द ऊतिया खैरन कसीरा मादु खैर खजे खराब तनते साइंस की इल्म पी बनी सी अल्लाह ने आपको मैम पी कर मादु की इल्म दुगी जरा दे कि मां आपको मैम तान बे यार हम कान अब तौरी नाम जी पूर्व साइंस ने पुदो न तरफ पर मैं पुदो हम कान से वो खैरन कसीरा जी माद में आप मियोय बगी दम इंसानियत के दम साइंस ने याद है दो नते मियोय बगी इंसान के दमक तने पृथ्वी सिदा साइंस दा मी बग्यान लोसिंग तंबा इल्म तंबे सिंगसिना यामना कान हल ब्याम पीए बकाना मुस्लिम सिंग नदी चाही चंगा मुक सोरे दुनिया से मी की कैंफो पीद्रिस हिस्ट्री दा स्कॉलर म होइन हाइरे से मुस्लिम हाइबे मुस्लिम सिना पिरक्त्रिसी मियो बे द कानबा आले वारी जो तुम आइन चाही चंगा मुक सोरे आना म होइन तोर मी हाइ भी चलेगा हाना अखोइन होदो मेन द लई खराब कोथा द लई होजिक तौद्रे पुइरे सुमजित अब पुथोक्तरि ना है होजिक तौरिसी मुस्लिम सिंग अजुमतिक हाइदे इंसानियत त कानबा पोतो इल्म तमद्रमिना ज्ञान लोसिंग हाना दे सिगा नकना दन तममिङै मतम ददी याम कान पिरमे अदो होजिकति पीद्रे अदोना अखोय पीनम होनगदा मियो बिदा कान नबा पोट ज्ञान लौसिंग साइंस तम गदमी फिजिक्स तम गदमी ये हाय वो फंसी आई हाय अल्लाह सुब्हान हाय मा यजकरु दि अर्थन कंत्रो लास के दो मा यजकरु इल्ला उलुल अलबाब लौसिंग सिंग ममी तर चिवा फंसी खान हंद्रे लौसिंग सिंग दमी दि खान अदो सिपारिस लोजिन फुपाओ लोजिन फुपारागा हाय छे
ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯟꯊꯗꯦ ꯁꯨꯞꯅꯒꯤ ꯕꯨꯙꯤ ꯂꯩꯕꯁꯤꯡ ꯅꯠꯇꯅ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔꯁꯇꯨ ꯈꯔꯁꯁꯤꯡꯗꯒꯤ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅ ꯋꯥꯁꯛꯆꯔꯤꯕꯗꯨ ꯋꯥꯁꯛꯁꯤꯡꯗꯒꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅ ꯈꯪꯂꯤꯕꯅꯤ ꯃꯗꯨꯕꯨ ꯂꯩꯔꯣꯏ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯒꯤꯗꯤ ꯇꯦꯡꯕꯥꯡꯕꯤꯕꯁꯤꯡ ꯑꯩꯈꯣꯏꯅ ꯈꯔꯁ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯈꯔ ꯇꯧꯈꯤꯕꯗꯨ ꯋꯥꯁꯛ ꯇꯧꯈꯤꯕꯗꯨ ꯑꯗꯨ ꯋꯥꯁꯛꯇꯣ ꯑꯜꯂꯥꯍꯅ ꯎꯗꯕ ꯅꯠꯇꯦꯕ ꯎꯏꯌꯦꯕ ꯂꯣꯏꯅ ꯈꯪꯉꯦꯕ ꯑꯗꯨꯒ ꯇꯧꯗ꯭ꯔꯤꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯅ ꯍꯥꯏꯕ ꯑꯗꯨꯅꯗꯤ ꯖꯥꯂꯤꯝ ꯑꯣꯏꯔꯕ ꯇꯧꯗꯕ ꯃꯤꯗꯨ ꯑꯗꯨꯒꯤꯗꯨ ꯃꯇꯦꯡ ꯀꯔꯤꯝꯇ ꯂꯩꯔꯣꯏꯕ ꯍꯦꯟ ꯀꯌꯥꯃꯨꯛ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯇꯝꯒꯗꯧꯔꯤꯁꯤꯁꯨ ꯈꯔꯁ ꯇꯧꯔꯒ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯝꯗꯧꯔꯤꯁꯤ ꯃꯤꯑꯣꯏꯕꯗ ꯀꯥꯟꯅꯕ ꯄꯤꯅꯅꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯣꯁꯥꯏꯇꯤꯗ ꯂꯩꯀꯥꯏꯗ ꯏꯟꯗꯤꯌꯥꯗ ꯀꯥꯟꯅꯅꯕ ꯄꯤꯅꯅꯕꯒꯤ ꯇꯝꯃꯨꯗꯧꯔꯤꯁꯤ ꯈꯔꯁ ꯇꯧꯔꯒꯅꯤ ꯗꯥꯛꯇꯔꯕꯨ ꯇꯝꯃꯁꯨ ꯄꯥꯡꯒꯟ ꯈꯔꯁ ꯇꯧꯔꯒ ꯄꯩꯁꯥ ꯂꯩꯕ ꯃꯥꯜ ꯆꯥꯡ ꯈꯔꯁ ꯇꯧꯔꯒ ꯑꯗꯨꯒꯤꯗꯣ ꯑꯜꯂꯥꯍꯅ ꯈꯪꯉꯦꯕ ꯅꯦꯠꯇꯨ ꯆꯨꯝꯒꯗꯕꯅꯤ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯤꯅ ꯀꯣꯝꯄꯤꯇꯤꯁꯟꯗꯅꯤꯗꯅ ꯑꯗꯨꯒꯤ ꯅꯦꯠꯇ ꯇꯝꯕꯗꯤ ꯍꯧꯖꯤꯛ ꯀꯨꯔꯥꯟ ꯁꯔꯤꯐꯀꯤ ꯑꯥꯌꯠ ꯇꯝꯕꯇ ꯅꯠꯇ꯭ꯔꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕ ꯏꯜꯃꯨ ꯇꯝꯕꯒꯤ ꯁꯋꯥꯕ ꯐꯪꯒꯗꯕꯅꯤ ꯂꯣꯏ ꯁꯋꯥꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯝꯃꯤꯁꯤꯅ ꯀꯣꯝꯄꯤꯇꯤꯁꯟꯗꯅꯤ ꯃꯥꯅ ꯍꯦꯟꯈ꯭ꯔꯃꯤ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤꯇꯅꯦꯕ ꯃꯉꯣꯟꯗꯩ ꯃꯥꯔꯛ ꯍꯦꯟꯒꯗꯕꯅꯤ ꯃꯥꯗꯤ ꯑꯗꯨ ꯁ꯭ꯀꯨꯜ ꯇꯝꯕꯗ ꯑꯩꯈꯣꯏꯅ ꯁꯤ ꯇꯝꯒꯗꯕꯅꯤꯅ ꯀꯣꯝꯄꯤꯇꯤꯁꯟ ꯑꯝꯗ ꯇꯝꯅꯕꯩ ꯋꯥꯅꯤ ꯍꯩꯅꯕ ꯑꯣꯏꯗꯃꯛꯇ ꯇꯝꯃꯗꯤ ꯑꯦꯅꯤ ꯃꯤ ꯑꯃꯗ ꯅꯦꯠꯇꯨꯒ ꯂꯣꯏꯅꯅ ꯇꯝꯍꯜꯂꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯁꯋꯥꯕ ꯑꯣꯏꯗꯧꯔꯤ ꯁꯋꯥꯕꯁꯨ ꯑꯣꯏꯅꯤ ꯀꯥꯟꯅꯕꯁꯨ ꯐꯪꯒꯅꯤ ꯃꯆꯥꯗꯨꯗꯒꯤ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯁꯗꯀꯥꯁꯤꯡꯗꯨ ꯐꯣꯡꯗꯣꯛꯂꯕ ꯃꯗꯨ ꯑꯐꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯕ ꯑꯗꯨꯒ ꯂꯥꯏꯔꯕꯁꯤꯡꯗ ꯄꯤꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯗꯨꯅꯗꯤ ꯍꯦꯟꯅ ꯐꯕꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯑꯜꯂꯥꯍꯅ ꯃꯨꯊꯠꯄꯤꯒꯅꯤ ꯅꯈꯣꯏꯗꯒꯤ ꯅꯈꯣꯏꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯜꯂꯥꯍꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯄꯥꯎ ꯐꯪꯕꯅꯤ ꯑꯗꯨꯅꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯁꯥꯗ ꯀꯩꯗꯣ ꯈꯨꯇꯥꯅꯤꯗꯣ ꯄꯣꯛꯑꯦꯕ ꯋꯥꯈꯜꯗ ꯑꯗꯨ ꯑꯜꯂꯥꯍꯅ ꯃꯨꯊꯠꯄꯤꯒꯅꯦꯕ ꯅꯈꯣꯏꯗꯒꯤ ꯁꯗꯀꯥ ꯄꯤꯔꯤꯕ ꯈꯔꯁ ꯇꯧꯔꯤꯗꯨꯅ ꯑꯗꯨ ꯐꯩ ꯍꯥꯏꯁꯤ ꯃꯈꯥꯗ ꯍꯥꯏꯔꯤꯁꯤꯕꯣ ꯌꯨꯀꯐꯤꯔꯨ ꯑꯟකුꯝ ꯃꯤꯟ ꯁayyi'atikum ꯍꯥꯏꯁꯤ ꯑꯗꯨꯅꯤ ꯒꯨꯅꯥꯍ ꯀꯣꯛꯄꯩ ꯃꯔꯝ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯤꯁꯤ ꯂꯣꯏꯅ ꯆꯜꯂꯦ ꯈꯔꯁ ꯇꯧꯕ ꯁꯗꯀꯥ ꯇꯧꯕ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛ ꯏꯆꯥ ꯏꯁꯨꯗ ꯈꯔꯁ ꯇꯧꯊꯣꯛꯄꯗꯨ ꯏꯜꯃ ꯇꯝꯕꯩꯗꯃꯛꯇ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯤꯒꯤꯗꯃꯛꯇ ꯇꯝꯍꯜꯂꯤꯕ ꯑꯗꯨꯒꯤꯗꯨꯁꯨ ꯂꯣꯏ ꯆꯜꯂꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯛꯀꯗꯧꯔꯤ ꯑꯗꯩ ꯂꯥꯏꯔꯕꯁꯤꯡꯗ ꯄꯤꯕꯅ ꯇꯣꯉꯥꯟ ꯄꯜꯂꯤꯁꯤ ꯑꯁꯤꯁꯨ ꯑꯗꯩ ꯑꯃ ꯌꯨꯝꯗ ꯈꯔꯁ ꯇꯧꯔꯒ ꯏꯆꯥ ꯏꯁꯨ ꯇꯝꯍꯜꯂꯒ ꯃꯤꯑꯣꯏꯕꯗ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯔꯤꯅꯤ ꯆꯞ ꯃꯥꯟꯅꯅ ꯆꯜꯂꯝꯃꯤ ꯁꯤ ꯄꯨꯟꯅ ꯑꯃꯈꯛꯇ ꯅꯠꯇꯦ ꯑꯗꯨꯗꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯣ ꯑꯜꯂꯥꯍꯅ ꯃꯨꯊꯠꯄꯤꯒꯅꯤ ꯑꯜꯂꯥꯍꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯄꯥꯎ ꯐꯪꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯜꯂꯥꯍꯅ ꯈꯪꯉꯤꯃꯤꯗꯅ ꯑꯩꯅ ꯀꯔꯤꯗꯃꯛꯀꯤꯗꯃꯛꯇ ꯏꯆꯥ ꯇꯝꯍꯜꯂꯤꯃꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯀꯩꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯍꯣꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯗ ꯑꯜꯂꯥꯍꯅ ꯈꯪꯉꯦ ꯑꯩꯒꯤ ꯁꯛ ꯇꯥꯛꯅꯕꯩꯔꯥ ꯄꯩꯁꯥ ꯐꯪꯅꯕꯩꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏꯕꯒꯤ ꯀꯥꯟꯅꯅꯕꯩꯔꯥ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯇꯝꯃꯤꯁꯤꯗꯤ ꯑꯩꯒꯤ ꯀꯥꯟꯅꯕ ꯅꯠꯇꯦ ꯀꯩꯅꯣ ꯃꯉꯣꯟꯗ ꯑꯃꯗꯨ ꯅꯝꯊꯅꯕꯩ ꯇꯝꯅꯩ ꯑꯌꯥꯝꯕꯅ ꯃꯤꯡ ꯑꯩꯅ ꯍꯦꯟꯅꯕ ꯃꯔꯛꯁꯤꯗ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯤ ꯁꯤꯒ ꯆꯥꯅꯕ ꯑꯃ ꯃꯃꯤꯡꯗꯨꯗꯤ ꯄꯜꯂꯔꯣꯏꯒꯦ ꯑꯐꯥꯎꯕ ꯃꯤ ꯑꯃꯈꯛ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥ ꯌꯥꯝ パイꯕ ꯙꯔꯃꯒ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯃꯥꯒꯤ ꯃꯃꯥꯅ ꯃꯥꯁꯦ ꯄꯤꯛꯏꯉꯩꯗꯅꯦ ꯂꯥꯏꯔꯤꯛ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯆꯠꯄꯁꯤꯗ ꯁ꯭ꯄꯣꯔꯠꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯀꯩꯒꯨꯝꯕ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃ ꯂꯩꯕ ꯀꯥꯟꯗ ꯐꯥꯁ ꯇꯥꯔꯛꯄꯁꯤ ꯃꯃꯥꯗꯨꯅ ꯍꯟꯖꯤꯜꯂꯛꯄ ꯀꯥꯟꯗ ꯍꯔꯥꯎꯗꯦ ꯃꯥ ꯍꯟꯖꯤꯜꯂꯛꯄ ꯀꯥꯟꯗ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯍꯔꯥꯎꯗ꯭ꯔꯤꯁꯤ ꯅꯪꯅ ꯑꯗꯨꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯥꯏꯖ ꯄꯨꯔꯛꯑꯒ ꯍꯔꯥꯎꯗ꯭ꯔꯤꯁꯤ ꯑꯁꯦꯡꯕꯅꯤ ꯁꯤ ꯃꯁꯥꯅ ꯂꯩꯔꯤꯃꯤ ꯍꯪꯕ ꯀꯥꯟꯗ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯅꯪꯅ ꯃꯀꯣꯛ ꯊꯣꯡꯉꯒ ꯂꯥꯛꯏꯕ ꯅꯪꯉꯣꯟꯗꯒꯤ ꯅꯪꯅ ꯄꯣꯍꯜꯂꯝꯃꯤ ꯃꯤꯗꯨ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯃꯌꯨꯝ ꯌꯧꯔꯝꯃꯅꯤ ꯃꯃꯥꯅ ꯍꯪꯉꯝꯒꯅꯤ ꯃꯉꯣꯟꯗꯁꯨ ꯅꯪ ꯀꯔꯝꯍꯥꯏꯅ ꯂꯩ ꯊꯍꯧꯔꯤꯃꯣ ꯃꯈꯥꯗ ꯑꯗꯨꯏꯗꯨ ꯃꯥꯒ ꯄ꯭ꯔꯥꯏꯖ ꯄꯨꯔ ꯂꯥꯛꯏꯕ ꯃꯤꯗꯨꯗ ꯃꯉꯣꯟꯗ ꯍꯪꯉꯦꯕ ꯃꯃꯥꯅ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯔꯥꯎꯕ ꯎꯠꯀꯗꯧꯔꯤꯁꯦ ꯌꯥꯏꯌꯦꯕ ꯍꯔꯥꯎꯕ ꯑꯩ ꯅꯨꯡꯉꯥꯏ ꯍꯔꯥꯎꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯗꯤ ꯅꯪꯅ ꯉꯝꯃꯛꯇꯅ ꯂꯥꯛꯏꯕ ꯑꯃ ꯄꯣꯍꯧꯔꯤꯕ ꯁꯦꯀꯦꯟ ꯇꯥꯍꯧꯔꯤ ꯃꯤꯗꯣ ꯑꯗꯨꯁꯨ ꯃꯃꯥꯅ ꯍꯪꯉꯝꯒꯅꯤ ꯃꯌꯨꯝꯗ ꯍꯧꯖꯤꯜꯂꯝꯃꯅꯤ ꯅꯪꯅ ꯀꯃꯥꯏꯅ ꯂꯩ ꯊꯍꯧꯔꯤꯃꯣ ꯑꯩꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯂꯥꯛꯑꯦꯅ ꯃꯃꯥꯗꯣ ꯀꯌꯥꯝ ꯐꯈ꯭ꯔꯕ ꯃꯃꯥꯅꯣ
अदुगी मतिक हाइदि मियोइबगिदमक्ता खनबा इंसानियतगिदमक्ता सिक्से अखो इस्लाम सिने याम फजन ताएबा इस्लाम सिने सिगी पारासी याम फजन ताए अदुगी दु पुमथा थादोकबदेने बे अखोई चोपन इसै चारे पुमथा थादोखरेबा अदुगा कमरेन सागत लैरे अदुगा ताइजिनबना आरएसएस ता ताइजिनदि मोइ सागत ले औज़ु बिल्लाहि मिनश शैतानिर रजीम ओ मोहम्मद लैते नंगी नथक्ता मखोइबु लमजिंग बगी दाइता तौमसुंग अल्लाह ना लमजिंग बिबनी माना लमजिंग बिगेनिंग बिबदुबु नखोइना खर्च तौजरिबा अफबा पुम्नमक्तु नखोइना सागिनी नखोइना कनागुम्बा मियमगी हाइदि एनी खर्च तौरिबा नन होनरि पुम्बदोना साना साइने रसूल मथक्तसु दायित्व लेते कनागुम्बा मियमगी मथक्ता तकामना अमगी दायित्व लेते तौदोरदुना साना सागी ओइदोरमि रिजन फंगदोरसि तौबतबु मियोइबगी शांतिगिदमक्ता मयाम पुंबगिदमक्ता खनबा अल्लाहिदमक्ता तौबदो अदुने मयाम मरुसि अदुगा नखोइना खर्च तौबा नत्ते अल्लाहगे माइथोंग थीजबा उजनबा तौबा नत्तना तो शल्ला एदना एनी इखोन होना जो दौरसि अल्लाहगे माइथोंग थीजबा अल्लाहना अपामबदो अदुगिदमक्ता ने इखोइना खर्च तौदोरसि अदुगा नखोइना पिथोकलिबा अफबा पुम्नमक्तु नखोइदा अमुक हन्ना पिबिरक्कनी मपुंग फाना अदुगा नखोइदा लानना तौबिरो दुनियादा सुपिरक्पा याय आखिरत सोइदना फंगनीदना ने तो चुम कर दी सदका योफा हारदी चुम्मेबा मोय हालिदो इसाले चरम मपुंगन कने गो आइता चुम्मेबा यु तो वफा ने सिजन फिगा योफा से खाओ ने हाइजी योफा से मपुंगन लौबा हाइ सिने मपीबा लौबा हाइ से सी आर्थ सिने तौफिया दगी ने बसना हम दोनों तौफी दगी ने केम हेले बम आर्थ तो आन बना नसरुन मतें बांबा इस्तिनसार मतें नीबा केनद्रा नसर श्री माधमा युरुति नसरानन सिद्ध उम्स सिंदरदी मतें पांबा इस्तिनसार अलिफ सिंते जिलेगा हरादी मतें नीबा ये आउन यानत मतें पांबा अदगी इस्तिआनत अदुसु मतें नीबा नीबग पांबो केनद्रा अदु माने सी योफा गा योतोफा गा चाल केनेबा योफा सी मपुंगोना पुन्ना सबुलोना वातना है केने वातना पीगनेबा नखोमदा हलतो सिंगी सवाबतु व अंतुम ला तुजलमुन करेंता अवात पलरेलो हेल दी अवात पतोरा अखोगी समना लाने तोरो है पुम नखोमदा पुमहन हलकने हाइबदु अदुंबन नाना तौबना मैम तौखिबा अदु खरिद पीबा अदु तौरो नाना खजिक तौखिबा अदुगा खरिद फंगम तोपा अदु मैम पीरो सब चान पीरो सदका हाइबसी पीगदबनी लाइरबा सिंगदा फाजिनदुना लाइरबा अल्लाहगे लंबीदा कोइना चथोकपा ngamjadraba पिथ्री थक्ता खंगदबा मीना मखोइबु अवाटपा लैतबनी खनगनी खंगदमीना दि माबु इना फबने खंदोरने मखोइगी नोलुक्पा मतौदुना नखोइना मखोइबु मसक खंगनी मखोइगी मवोंग मतौदगी मखोइदी नीदबनी मिंगोंदगी कन्ना तक्सिनदुना नखोइना पिथोकलिबा अफबा पुनमक्तु तसेंगनमक अल्लाहना मदुबु खंगबनी यामना सिंदो अदुगी दमक्तने खरज तौसे या मतम खरज तौसे दी दमक्त तौया अदुमति लव शमदरे मिसी दिल फकरा इल्लदीन ओजरु फी सबीलिल्लाह अल्लाह की लंबीदा खा थुंदले कारबार सु अमसु कन तौया आदबा जिहाद तक हो और 3 किलोमीटर लेकर मीदो अदु मीदो खरज तौदु मदने कानसी अदने हेन कानसी मखोदी लायस्ततिउन जरबन फिल अर्द तथोएगा कारबार तो अमसु हम सब सु मंदरे या सबोल जाइरु एमुका जाहिल सिंगति मोइ पैसा पाइदि खनगनेबा एमददी अदुबु मुन्न एंगे मखोइदो मखोइ खुदम जै फंगबो ngamgane moi पैसा पाइबु निते मुन्न एंबर सि माय हालतु खंगबुदुनि को हालतु खंगबुदुनदि खंगदे मिनदि ना फमानबा दि एंगो अखंग मिनदि करि लायर मि सुतान खंगबा अदुगि मिसिंदुगने अदु मिसिंदुगि हेना हद्दा ओया पीबो मतम
ꯏꯃꯥꯟꯒꯨꯝꯕꯁꯤꯁꯨ ꯃꯈꯣꯏꯗꯤ ꯂꯥꯏꯁ ꯑꯂꯨꯅ ꯅꯥꯁ ꯏꯜꯍꯥꯐꯥ ꯃꯈꯣꯏꯗꯤ ꯅꯤꯗꯕꯅꯤ ꯃꯤꯉꯣꯟꯗꯒꯤ ꯀꯟꯅ ꯇꯛꯁꯤꯟꯗꯨꯅ ꯅꯈꯣꯏꯅ ꯁꯨꯔ ꯄꯤꯊꯣꯛꯂꯤꯕ ꯅꯩꯅ ꯏꯜꯍꯥꯐꯥꯅꯦ ꯁꯨꯔ ꯅꯩꯅ ꯍꯦꯛꯇ ꯅꯪ ꯄꯤꯋꯥꯟ ꯑꯅꯤꯐꯥꯎ ꯇꯧꯕ ꯌꯥꯎꯗꯅ ꯁꯨꯔ ꯅꯩꯅꯩꯕ ꯑꯗꯨꯃꯥꯏꯅ ꯅꯤꯕꯁꯨ ꯅꯠꯇꯕ ꯑꯗꯨ ꯃꯤꯁꯤꯡ ꯅꯈꯣꯏꯅ ꯄꯤꯊꯣꯛꯂꯤꯕ ꯑꯐꯕ ꯄꯨꯝꯅꯃꯛꯇꯨ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅ ꯃꯗꯨꯕꯨ ꯈꯪꯕꯅꯤ ꯑꯗꯨꯗ ꯄꯤꯔꯤꯗꯨ ꯀꯔꯤꯒꯤꯅꯣꯁꯨ ꯑꯜꯂꯥꯍꯅ ꯈꯪꯉꯦꯕ ꯁꯤꯁꯨ ꯆꯦꯛꯁꯤꯟꯒꯗꯕ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯑꯍꯤꯡꯗ ꯑꯃꯁꯨꯡ ꯅꯨꯡꯊꯤꯜꯗ ꯂꯣꯟꯅ ꯑꯃꯁꯨꯡ ꯐꯣꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥꯛ ꯃꯔꯟ ꯄꯤꯊꯣꯛꯂꯤꯕꯁꯤꯡꯗꯨ ꯃꯈꯣꯏꯒꯤꯗꯃꯛ ꯂꯩꯔꯦ ꯃꯈꯣꯏꯒꯤ ꯃꯅꯥ ꯃꯈꯣꯏꯒꯤ ꯔꯕꯀꯤ ꯃꯅꯥꯛꯇ ꯑꯀꯤꯕ ꯂꯩꯔꯔꯣꯏ ꯃꯈꯣꯏꯗ ꯑꯗꯨꯒ ꯃꯈꯣꯏ ꯋꯥꯁꯨ ꯋꯥꯔꯔꯣꯏ ꯌꯥꯝ ꯆꯥꯎꯈ꯭ꯔꯕꯅꯤ ꯌꯥꯝꯃꯟꯅꯨ ꯌꯦꯡꯉꯨ ꯗꯨꯅꯤꯌꯥꯗꯁꯨ ꯑꯀꯤ ꯈꯪ ꯂꯩꯔꯦ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯄꯤꯊꯣꯛꯏ ꯃꯤꯁꯤꯡꯗꯨ ꯑꯈꯔꯗꯁꯨ ꯑꯀꯤꯕ ꯂꯩꯔꯔꯣꯏ ꯗꯨꯅꯤꯌꯥꯗꯁꯨ ꯑꯈꯦꯔꯗꯁꯨ ꯃꯥ ꯀꯤꯔꯔꯣꯏ ꯗꯨꯅꯤꯌꯥ ꯑꯈꯔ ꯄꯟꯗꯦꯕꯁꯤꯗ ꯁꯤꯗꯩ ꯄꯟꯗꯦꯕ ꯑꯗꯨꯗꯤ ꯄꯨꯟꯅ ꯑꯣꯏ ꯄꯨꯟꯅ ꯑꯣꯏꯅꯤ आदिसु लेरो जनन चलन बिना की जंगल लेरो दना सीधे सु दुनिया दसु अकीबा खंबा इंसान की बाई को लेरो बाकी मिसिन दी जहाई मिसिन सेंदोई चाबा सिंधुना किने है बिना वखल सेंदोई चाबा सिंधुना लेप ngam ꯀꯌꯥꯃꯠ ꯀꯤ ꯅꯨꯃꯤꯠꯇ ꯁꯩꯇꯥꯟꯅ ꯁꯣꯛꯇꯨꯅ ꯕꯨꯙꯤ ꯃꯥꯡꯍꯜꯂꯕ ꯑꯗꯨꯅ ꯂꯦꯞꯄꯒꯤ ꯃꯇꯧꯒꯨꯝ ꯅꯠꯇꯅ ꯍꯥꯏꯗꯤ ꯑꯉꯥꯎꯕꯅ ꯂꯦꯞꯄꯗꯨꯃꯥꯏꯅ ꯑꯉꯥꯎꯕꯅ ꯂꯦꯞꯄꯗꯨꯃꯥꯏꯅ ꯂꯦꯞꯄꯅꯦ ꯑꯗꯨꯃꯥꯏꯅ ꯆꯠꯀꯅꯦꯕ ꯍꯌꯦꯡ ꯀꯌꯥꯃꯠ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔ ꯍꯧꯖꯤꯛ ꯗꯨꯅꯤꯌꯥꯗꯁꯨ ꯑꯣꯏꯕ ꯌꯥꯏ ꯗꯨꯅꯤꯌꯥꯗꯁꯨ ꯑꯣꯏꯕ ꯌꯥꯏ ꯗꯨꯅꯤꯌꯥꯗꯁꯨ ꯉꯥꯎꯒꯜꯂꯤ ꯃꯃꯩꯗ ꯁꯤꯔꯝꯗꯥꯏ ꯃꯗꯨ ꯃꯈꯣꯏꯅ ꯇꯁꯦꯡꯅꯃꯛ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨꯏꯗꯣ ꯃꯗꯨ ꯃꯈꯣꯏꯅ ꯇꯁꯦꯡꯅꯃꯛ ꯂꯂꯣꯟꯕꯁꯨ ꯁꯦꯟꯗꯣꯏ ꯆꯥꯕꯒ ꯃꯥꯟꯅꯩ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯌꯥꯝ ꯎꯁꯤꯠꯇꯅ ꯑꯜꯂꯥꯍꯒꯤ ꯑꯣꯔꯗꯔ ꯑꯃ ꯃꯥꯅ ꯁꯦꯟꯗꯣꯏꯁꯤꯗ ꯌꯥꯝ ꯂꯥꯞꯅ ꯑꯍꯦꯟꯕ ꯆꯥꯕꯁꯤꯒꯗꯤ ꯀꯔꯤ ꯈꯦꯠꯅꯗꯕꯅꯣ ꯆꯞ ꯃꯥꯟꯅꯩ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯀꯌꯥꯁ ꯇꯧꯔꯒ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯃꯈꯣꯏ ꯐꯪꯗꯕꯅꯤ ꯃꯧꯔꯨꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯩꯁꯨ ꯀꯟꯇ꯭ꯔꯤ ꯈꯥꯏꯗꯣꯛꯇꯅ ꯌꯥꯍꯜꯂꯤꯗꯅ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤꯗꯗꯤ ꯌꯥꯏꯈ꯭ꯔꯦꯅ ꯀꯔꯤ ꯃꯣꯏꯅ ꯈꯥꯏꯗꯣꯛꯄ ꯀꯟꯇ꯭ꯔꯤ ꯃꯃꯤꯡ ꯈꯥꯏꯗꯣꯛꯄꯗꯨꯕꯨ ꯗꯥꯔꯨꯜ ꯍꯔꯕ ꯗꯥꯔꯨꯜ ꯍꯔꯕꯇ ꯌꯥꯏ ꯀꯩꯀꯥꯗ ꯏꯅꯣ ꯀꯨꯔꯥꯟꯗꯗꯤ ꯌꯥꯎꯗꯦꯕ ꯑꯗꯨꯝꯕ ꯄꯣꯠꯁꯤꯡꯗꯨ ꯄꯪꯍꯥꯏ ꯍꯥꯏꯔꯣꯏꯗꯅ ꯑꯦꯅꯤ ꯑꯃꯐꯝ ꯑꯃꯗ ꯑꯣꯏꯔꯣ ꯗꯥꯔꯨꯜ ꯍꯔꯕꯇ ꯀꯥꯐꯤꯔꯅ ꯄꯥꯟꯕ ꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯨꯝꯕꯁꯦ ꯑꯗꯨꯁꯨ ꯌꯥꯗꯦ ꯌꯥꯗꯦ ꯃꯗꯨ ꯃꯈꯣꯏꯅ ꯇꯁꯦꯡꯅꯃꯛ ꯂꯂꯣꯟꯕꯁꯨ ꯁꯦꯟꯗꯣꯏ ꯆꯥꯕꯒ ꯃꯥꯟꯅꯩ ꯍꯥꯏꯕꯒꯤꯅꯤ ꯂꯂꯣꯟꯕꯗꯤ ꯑꯜꯂꯥꯍꯅ ꯌꯥꯕꯤꯕꯅꯤ ꯑꯗꯨꯒ ꯁꯦꯟꯗꯣꯏ ꯆꯥꯕꯗꯤ ꯑꯜꯂꯥꯍꯅ ꯊꯤꯡꯕꯅꯤ ꯂꯂꯣꯟꯕꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯤꯀꯣ ꯑꯗꯨ ꯌꯥꯍꯜꯂꯤ ꯂꯂꯣꯟꯕꯒ ꯑꯋꯥꯃꯟ ꯆꯥꯕꯅꯤ ꯁꯨꯃꯥꯏꯅ ꯆꯥꯕꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯔꯕꯀꯤ ꯄꯥꯎꯇꯥꯛ ꯑꯁꯤ ꯌꯧꯔꯛꯂꯕꯗ ꯑꯗꯨꯗꯒꯤ ꯃꯥꯅ ꯁꯦꯟꯗꯣꯏ ꯂꯧꯕ ꯂꯦꯞꯊꯣꯛꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤꯅꯤ ꯍꯧꯈꯤꯕꯗ ꯂꯧꯈꯤꯕꯗꯨ ꯍꯥꯏꯗꯤ ꯍꯧꯈꯤꯕꯩꯗꯨꯗꯤ ꯃꯥꯒꯤ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯐꯝꯗꯨ ꯑꯜꯂꯥꯍꯗ ꯂꯩꯈ꯭ꯔꯦ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯣꯏꯔꯗꯤ ꯃꯧꯏꯖꯥ ꯑꯗꯨꯅ ꯁꯤ ꯑꯗꯨ ꯂꯥꯛꯑ ꯃꯇꯨꯡꯗ ꯈꯪꯉ ꯃꯇꯨꯡꯗ ꯑꯣꯏꯔꯗꯤ ꯌꯥꯗꯦꯕ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯆꯥꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯗꯤ ꯀꯣꯛꯄꯤꯔꯅꯤ ꯍꯥꯏ ꯑꯗꯨꯒ ꯋꯥꯐꯝꯗꯣ ꯑꯜꯂꯥꯍꯗ ꯂꯩꯈ꯭ꯔꯦ ꯉꯥꯛꯄꯤꯒꯦ ꯍꯥꯏꯔꯁꯨ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯔꯁꯨ ꯄꯤꯒꯅꯤ ꯍꯥꯏꯗꯦꯕ ꯍꯥꯏꯗꯦ ꯉꯥꯛꯄꯤꯒꯦ ꯍꯥꯏꯔꯁꯨ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯕ ꯁꯦꯟꯗꯣꯏ ꯂꯧꯕꯗ ꯃꯈꯣꯏꯗꯨ ꯃꯩꯗ ꯂꯩꯒꯗꯕꯁꯤꯡꯅꯤ ꯃꯈꯣꯏ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯆꯨꯞꯄ ꯑꯗꯨꯝ ꯂꯩꯔꯒꯗꯕꯅꯤ ꯁꯤꯗ ꯑꯜꯂꯥꯍꯗ ꯂꯩꯔꯦ ꯃꯥꯁꯤ ꯀꯣꯛꯄꯤꯒꯦ ꯍꯥꯏꯔꯁꯨ ꯀꯣꯛꯄꯤꯔꯣꯏ ꯍꯥꯏꯔꯁꯨ ꯁꯤ ꯈꯟꯊꯕ ꯌꯥꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯅ ꯃꯥꯅ ꯁꯦꯡꯅ ꯑꯣꯏꯕ ꯑꯣꯏꯅ ꯇꯣꯕꯥ ꯑꯁꯤ ꯀꯤꯅ ꯑꯜꯂꯥꯍꯕꯨ ꯀꯤꯅ ꯇꯧꯔꯈ꯭ꯔꯗꯤ ꯑꯜꯂꯥꯍꯅ ꯀꯣꯛꯄꯤꯈꯤꯕꯁꯨ ꯌꯥꯏ ꯅꯠꯇꯕꯤꯗ ꯃꯥꯅ ꯑꯜꯂꯥꯍꯒꯤ ꯑꯣꯔꯗꯔꯗꯨ ꯏꯂꯥꯏ ꯂꯥꯏꯅ ꯈꯟꯗꯅ ꯑꯅ ꯂꯩꯔꯣꯗꯤ ꯀꯅꯥ ꯈꯪꯒꯅꯤ ꯌꯥꯝ ꯀꯤꯅꯕ ꯍꯥꯏꯕꯅꯦ ꯑꯜꯂꯥꯍꯅꯗꯤ ꯀꯣꯛꯄꯤꯕ ꯍꯣꯠꯅꯩꯑꯕ ꯑꯗꯨꯒꯤ ꯈꯪꯗꯕ ꯇꯧꯔꯗꯤ ꯀꯣꯛꯄꯤꯌꯦꯅ ꯌꯥꯎꯔꯒ ꯃꯨꯠꯍꯜ ꯀꯪꯍꯜꯂꯤ ꯑꯜꯂꯥꯍꯅ ꯁꯦꯟꯗꯣꯏ ꯆꯥꯕꯕꯨ ꯑꯗꯨꯒ ꯅꯣꯏꯈꯠ ꯆꯥꯎꯈꯠꯍꯜꯂꯤ ꯁꯗꯒꯥ ꯄꯤꯕꯕꯨ ꯇꯣ ꯑꯅꯤꯁꯤ ꯄꯨꯔꯥ ꯎꯜꯇꯥꯅꯦꯕ ꯑꯩꯈꯣꯏ ꯗꯨꯅꯤꯌꯥꯁꯤꯗ ꯇꯧꯅꯔꯤꯁꯤ ꯈꯟꯅꯔꯤꯁꯤ ꯀꯔꯕꯥꯔꯁꯤꯅ ꯆꯥꯎꯈꯠꯍꯜꯂꯤꯃꯦꯕ ꯑꯗꯨ ꯁꯦꯟꯗꯣꯏꯁꯤꯅ ꯃꯨꯠꯂꯦ ꯀꯪꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯀꯪꯁꯤꯜꯂꯛꯑꯗꯤ ꯃꯨꯠꯂꯛꯑꯗꯤ ꯁꯦꯡꯗꯕ ꯄꯣꯠ ꯌꯥꯎꯔꯕ꯭ꯔꯥ ꯁꯦꯡꯗꯕ ꯄꯣꯠ ꯌꯥꯎꯔꯕ꯭ꯔꯥ ꯁꯦꯟꯗꯣꯏꯒꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯃꯨꯠꯄ ꯀꯪꯗꯅ ꯌꯥꯎꯔꯛꯑꯗꯤ ꯁꯦꯡꯗꯕ ꯌꯥꯎꯔꯕ꯭ꯔꯅ ꯆꯤꯡꯅꯕ ꯑꯃꯁꯨ ꯌꯥꯕ ꯌꯥꯏ ꯑꯜꯂꯥꯍꯅ ꯅꯨꯡꯁꯤꯗꯦ ꯊꯥꯖꯗꯕꯁꯤꯡ ꯄꯥꯄꯤꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯇꯁꯦꯡꯅꯃꯛ ꯊꯥꯖꯕꯁꯤꯡ ꯑꯐꯕ ꯊꯕꯛꯁꯤꯡ ꯇꯧꯕꯁꯤꯡ ꯅꯃꯥꯖ ꯄꯨꯈꯠꯆꯕꯁꯤꯡ ꯑꯃꯁꯨꯡ ꯖꯀꯥꯠ ꯄꯤꯕꯁꯤꯡ ꯃꯈꯣꯏꯒꯤꯗꯃꯛ ꯂꯩꯔꯦ ꯃꯈꯣꯏꯒꯤ ꯃꯅꯥ ꯃꯈꯣꯏꯒꯤ ꯔꯕꯀꯤ ꯃꯅꯥꯛꯇ ꯑꯀꯤꯕ ꯂꯩꯔꯔꯣꯏ ꯃꯈꯣꯏꯗ ꯑꯗꯨꯒ ꯃꯈꯣꯏ ꯋꯥꯁꯨ ꯋꯥꯔꯔꯣꯏ
ꯑꯣ ꯊꯥꯖꯕꯁꯤꯡ ꯀꯤꯌꯣ ꯑꯜꯂꯥꯕꯨ ꯑꯗꯨꯒ ꯊꯥꯗꯣꯛꯎ ꯅꯈꯣꯏꯒꯤ ꯁꯦꯟꯗꯣꯏꯒꯤ ꯂꯦꯝꯍꯧꯕ ꯁꯔꯨꯛꯇꯨ ꯅꯈꯣꯏꯅ ꯊꯥꯖꯕꯁꯤꯡ ꯑꯣꯏꯔꯕꯗꯤ ꯊꯧꯔꯣꯅꯣꯕ ꯏꯃꯥꯟꯋꯥꯂꯥ ꯑꯣꯏꯔꯗꯤ ꯊꯧꯔꯣꯅꯣꯕ ꯁꯤ ꯑꯌꯥꯁꯤ ꯊꯦꯡꯅ ꯃꯇꯨꯡꯗ ꯁꯦꯟꯗꯣꯏꯗꯨ ꯊꯧꯔꯣꯅꯣꯕ ꯁꯦꯂꯦꯞꯇꯨꯕꯨꯗꯤ ꯂꯧꯕ ꯌꯥꯔꯝꯒꯅꯤ ꯁꯦꯟꯗꯣꯏꯗꯨ ꯌꯥꯎꯕꯅꯤ ꯎꯝ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯜꯂꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯗꯒꯤ ꯂꯥꯜꯒꯤ ꯄꯥꯎ ꯂꯧꯔꯣ ꯑꯗꯨꯁꯨ ꯂꯦꯞꯇꯕꯅꯦꯕ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯅꯤꯡꯉꯝꯗꯅ ꯍꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯈꯣꯏꯅ ꯐꯪꯖꯕ ꯌꯥꯒꯅꯤ ꯅꯈꯣꯏꯒꯤ ꯁꯦꯂꯦꯞꯇꯨꯗꯤ ꯇꯨ ꯍꯥꯟꯅ ꯈꯪꯗ꯭ꯔꯤꯉꯩ ꯇꯧꯈꯤꯕ ꯁꯦꯂꯦꯞꯇꯨꯗꯤ ꯐꯪꯖꯕ ꯌꯥꯅꯦꯕ ꯇꯧꯕ ꯌꯥꯔꯤꯉꯩꯒꯤꯅꯤ ꯑꯗꯨꯁꯨ ꯄꯤꯔꯛꯑꯣꯅ ꯊꯧꯕ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯊꯧꯔꯛꯑꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯎꯝ. ꯂꯥꯟꯒꯤ ꯄꯥꯎ ꯂꯧꯔꯣ ꯑꯜꯂꯥ ꯑꯃꯁꯨꯡ ꯔꯁꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟ ꯊꯦꯡꯅꯕꯒꯤ ꯇꯌꯥꯔ ꯇꯧꯔꯣꯕ ꯇꯌꯥꯔ ꯇꯧꯔꯣ ꯑꯩꯒ ꯂꯥꯟ ꯊꯦꯡꯅꯔꯁꯦ ꯑꯩꯒ ꯔꯁꯨꯜꯒ ꯑꯃ ꯑꯣꯏꯔꯒꯦ ꯅꯈꯣꯏꯅ ꯁꯦꯟꯗꯣꯏ ꯆꯥꯕ ꯅꯈꯣꯏꯅ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯒ ꯂꯥꯟ ꯇꯧꯅꯔꯁꯦ ꯑꯩꯅ ꯅꯈꯣꯏꯅ ꯐꯪꯖꯕ ꯌꯥꯒꯅꯤ ꯅꯈꯣꯏꯒꯤ ꯁꯦꯂꯦꯞꯇꯨꯗꯤ ꯅꯈꯣꯏꯅꯁꯨ ꯂꯥꯟꯅ ꯇꯧꯔꯨꯗꯅꯕ ꯑꯃꯁꯨꯡ ꯌꯥꯎꯔꯁꯤꯔ ꯅꯈꯣꯏꯗꯁꯨ ꯂꯥꯟꯅ ꯇꯧꯔꯛꯇꯅꯕ ꯍꯤꯁꯥꯞꯇꯨꯗꯤ ꯇꯧꯅꯕ ꯌꯥꯏꯑꯕ ꯍꯥꯟꯅ ꯄꯤꯅꯈꯤ ꯂꯧꯅꯈꯤ ꯑꯗꯨꯕꯨ ꯂꯩꯅꯗꯅꯕ ꯃꯥꯅ ꯂꯟ ꯇꯣꯜꯂꯤꯕꯗꯨꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯥꯏꯕꯤꯒꯗꯕꯅꯤ ꯑꯆꯤꯟꯕꯗꯨ ꯀꯣꯝꯂꯛꯇ꯭ꯔꯤꯐꯥꯎ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯁꯗꯀꯥ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯔꯕ ꯃꯗꯨꯅꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯅꯈꯣꯏꯅ ꯈꯪꯖꯔꯝꯂꯕꯗꯤ ꯁꯦꯟꯊꯣꯏꯗ ꯄꯤꯈꯤꯕ ꯁꯦꯜꯗꯣ ꯁꯦꯜꯂꯨꯁꯨ ꯌꯥꯝ ꯄꯤꯔꯤꯃꯤꯗꯅ ꯁꯦꯟꯊꯣꯏꯗꯨ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯁꯦꯟꯊꯣꯏ ꯁꯦꯜꯂꯨꯗꯨꯗꯤ ꯂꯧꯗꯣꯔꯤꯗꯅ ꯑꯗꯨꯒꯤ ꯇꯣꯟꯈꯤꯕꯗꯨ ꯐꯥꯎꯕ ꯅꯈꯣꯏ ꯃꯥꯒꯤ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯗꯤ ꯃꯗꯨ ꯉꯥꯏꯕꯤꯒꯗꯕꯅꯦꯕ ꯃꯥ ꯀꯣꯝꯃꯛꯄ ꯐꯥꯎꯕ ꯑꯗꯨꯁꯨ ꯍꯦꯟꯅ ꯐꯕ ꯑꯃꯅ ꯀꯔꯤ ꯀꯨꯝꯊꯥ ꯊꯥꯗꯣꯛꯄꯅ ꯍꯦꯟꯅ ꯐꯩ ꯀꯨꯝꯊꯥ ꯊꯥꯗꯣꯛꯄꯅ ꯍꯦꯟꯅ ꯐꯩ ꯀꯨꯝꯊꯥ ꯊꯥꯗꯣꯛꯄꯗꯁꯨ ꯈꯔ ꯇꯧꯔꯤ ꯊꯥꯗꯣꯛꯄ ꯀꯤꯌꯨ ꯅꯨꯃꯤꯠꯇꯨ ꯃꯗꯨꯗ ꯅꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯀꯗꯕ ꯑꯜꯂꯥꯗ ꯑꯗꯨꯒ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛꯇ ꯑꯜꯂꯥꯅ ꯃꯄꯨꯡ ꯐꯥꯅ ꯄꯤꯕꯤꯒꯗꯕ ꯃꯥꯅ ꯇꯧꯖꯈꯤꯕ ꯑꯗꯨꯒꯤ ꯑꯋꯥꯃꯟ ꯑꯗꯨꯒ ꯃꯈꯣꯏꯗ ꯂꯥꯟꯅ ꯇꯧꯕꯤꯔꯣꯏꯗꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯀꯤꯌꯨ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯀꯤꯌꯨ ꯌꯥꯔꯦ ꯁꯤꯐꯧ ꯇꯧꯔꯁꯤ